ngasisu puduna laksari anauba kiningai oiraba wari singdagi kitang nathairaga nungairaba upanyas ama wari asi thoidok hendokna sahita premi singna sakhangnaraba ibotombi mangang thangmaibana ibirakpani mahakna khutma bikraba wari singgi maraktagi aibagi ayaba lawjaraga yamna phajakraba wari upanyas asibu miyamda paudambada soiki lankiba yawrabasu aibana amadi tabiriba listeners singi mafamda ngakpinanaba haijari amadi channel asibu support subscribe tawinabasu ningsingjari wari asigi main title asi asumna thambirei angang balagi angaubu machu wari asumna hogoksage numidangi machin mamli tawu matamda Saktimandu Ukhul district ki maning maikaida manung hanjina leiba kasai khunda chatki Imphal dagi kilometer Umpunipalom Ukhul lambida chatlaga lamkhai adudagi maning nairaba toloi khun yaunaba thekna khoina leisilaga gari ani thainabada waraba lambelduda Saktimanduna ge na heraga thawbadu ubada thamoi sokningaini tongliba singduna hairei tolo yogodore mangda phamliba oja ngathing khuina hairei oiromda lokhadi yengaduko oja lamna amasung manglomda upan wapan sinari phajaba leibani adromda oini yengbiu ogi mataida phamliba singlendu yengthaganu hairakpa adubu khangyeng yenglagami yengki sit nana ngamprik ngami us haiduna mathamoinungda sonjarga manglomda dum yengki amukhanna angamadubu yengningkidre tologi lambi oiromda haijin haure amuk tongliba miyamdugi maraktagi huimi yore hairaklami singlena hanglami oja ngaithingui nakhoi khundubu yogadaw kyam walibage onthokna su lapkreda numit tasilakadawre ngathi khuina noklaga khumlaklami lambel sangbada nate imphaldagi yamna thapi maiti kanana su aikhoi khunda laman madagi oja koina oiningde oja singlen su marakta suti thokibadagi amuk hana lakningdaba su kanana khangba yobabudi yogadawre sumna manglomda yengbada uriba khunse aikhoi nungsirba kachaini kachayaromdaida ngathi khuina amuk hairaki oja singlen asai aina yenganu haiba mahamdo nang kigani khanduna haikibani ko akiba wani gari ama onthakibadane mamal yamba nupi ama masak khangda mangkiba laiki madubu yorobadi aikhoisu manglomda hekta yengi ai haifet yenglore tuna mai dum othokchare ojana haiba chumi yengbada akiba poi singlen asumna khumlaga khanki paliba sarkar asina lambel asibu khajaktang sembirablabadi ko chingtamgi maride hena chesina hangadabani kasai khungi achauba church mamagi lampak to Saktiman khamle tonglakpa miyosing kumthanare chingi lamni jar mam silakiba khanghogde ngati khuina chinglengi pot mayom ama pubige haidun thangatli us oja khulum sima mangda kari yawbra chinglen su haifet noi chak thongna na bachafu kolik baltin amasung seng hawai thum thau tha amagi chana pusilaklabani ne aikhoi khunda dukan leiramgani thajadabra oja cheng hawai thumdi lumdanaba poroktabasu yabani fare aina puge pairure pudrabadi ikairani purage ko oja gi pot mayam kyano ojana arumadu pubirabadi bedding ga suitcase ka aina purage ngasi di aikhoida tungga dawribani ko taksu chaga dawbani oja gi leifamda hayeng sengdolaga chatlo tung ilo oya haina arumma potlam singdu thangatlaga mang thaduna chatkre matungda chinglena inari mamangi matamda tangkhun pakhang kyaga tinakre tinakhiba pungnamak luna chana loina khrabasu chinglena tangkhul singi lamda oja oiduna lakpa amasung tangkhungi imungda thungkhibasidi ngasina mapunsigi ahanbani sakhangnadiba atithi amagi mafamda makhoina utpiriba nungsiba sebagi lamchat makhoigi awangba thaki sanskriti asidi thagataba ngamde kalakchaba poksai tu chungki nungaiba wakhal tana khanjaki aikhoigi tamgi imung singda
ꯆꯤꯡꯗ ꯈꯨꯟꯗꯥꯕ ꯇꯥꯡꯈꯨꯜꯁꯤꯡꯒꯤ ꯆꯠꯅꯕꯤ ꯑꯁꯤꯒꯤ ꯃꯃꯤ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯇꯥꯔꯕꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯒꯅꯤꯀꯣ ꯈꯟꯈꯤ꯫ ꯏꯅꯥꯃꯦꯟ ꯇꯩꯕ ꯅꯥꯂꯕ ꯄꯦꯂꯥ ꯑꯆꯧꯕ ꯑꯃ ꯄꯨꯊꯣꯔꯛꯂꯦ꯫ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯔꯕ ꯏꯁꯤꯡ ꯍꯩꯔꯒ ꯁꯥꯄꯣꯟ ꯑꯃꯁꯨꯡ ꯐꯗꯤ ꯑꯣꯏꯅꯅꯕ ꯇꯥꯋꯦꯜ ꯑꯃꯁꯨ ꯄꯤꯔꯛꯂꯦ꯫ ꯈꯣꯡ ꯑꯃꯁꯨꯡ ꯈꯨꯠ ꯆꯥꯝꯊꯣꯛꯅꯕ ꯉꯥꯅꯤꯡꯈꯨꯏꯅ ꯍꯥꯏꯔꯛꯏ꯫ ꯈꯪꯉꯨ ꯑꯣꯖꯥ, ꯑꯩꯒꯤ ꯏꯆꯟꯅꯤ, ꯁꯤꯝꯔꯦꯂꯥ ꯀꯧꯕꯅꯤ꯫ ꯌꯦꯡꯉꯣ ꯑꯣꯖꯥ ꯆꯤꯡꯂꯦꯟ, ꯃꯁꯛ ꯐꯖꯗ꯭ꯔꯥ? ꯆꯤꯡꯂꯦꯟꯅ ꯃꯣꯃꯣ ꯅꯣꯛꯂꯒ ꯈꯨꯝꯈꯤ, ꯐꯖꯩꯅꯦ꯫ ꯁꯤꯝꯔꯦꯂꯥꯅ ꯃꯔꯣꯜꯗ ꯋꯥꯍꯩ ꯈꯔ ꯃꯕꯨꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯈꯤ꯫ ꯉꯥꯊꯤꯡꯈꯨꯏꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯏꯀꯥꯏꯗ꯭ꯔꯥ ꯍꯥꯏꯅꯦ ꯑꯣꯖꯥ? ꯅꯪꯇ ꯏꯀꯥꯏꯒꯅꯨ, ꯑꯣꯖꯥ ꯆꯤꯡꯂꯦꯟꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ꯫ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ BA ꯇꯝꯃꯤꯟꯅꯔꯛꯄꯅꯤ꯫ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯕ꯭ꯔꯥ? ꯌꯦꯟ꯫ ꯑꯣꯖꯥ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯌꯦꯟꯗꯤ ꯊꯣꯡꯂꯝꯂꯦꯍꯦ꯫ ꯍꯥꯟꯅꯗꯤ ꯍꯪꯍꯧꯗ꯭ꯔꯦ, ꯆꯥꯗꯕ꯭ꯔꯥ ꯑꯣꯖꯥ? ꯉꯥꯊꯤꯡꯈꯨꯏꯅ ꯍꯪꯂꯛꯏ꯫ ꯆꯥꯏꯗ ꯑꯣꯖꯥ, ꯁꯥ ꯑꯆꯧꯕꯗꯤ ꯆꯥꯗꯕ꯫ ꯂꯤꯅ ꯁꯥꯕ ꯂꯩꯄꯣꯟ ꯑꯃꯒꯤ ꯃꯊꯛꯇ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡꯗꯨ ꯊꯥꯡꯒꯠꯂꯒ ꯄꯨꯊꯣꯔꯛꯂꯦ꯫ ꯄꯨꯛ ꯊꯟꯅ ꯆꯥꯔꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯃꯨꯛꯁꯨ ꯄꯤꯛꯇꯛ ꯇꯧꯕ ꯄꯦꯂꯥ ꯑꯃꯒ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯔꯕ ꯏꯁꯤꯡ ꯁꯥꯄꯣꯟ ꯄꯤꯔꯛꯂꯒ ꯇꯥꯋꯦꯜ ꯄꯥꯏꯗꯨꯅ ꯁꯤꯝꯔꯦꯂꯥꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯥꯟꯅ ꯊꯥꯔꯕ ꯃꯣꯟꯄꯥꯛ ꯐꯤꯗꯛꯅ ꯀꯨꯞꯄ ꯐꯃꯨꯡ ꯑꯃꯗ ꯇꯨꯝꯅꯕ ꯍꯥꯏꯔꯛꯂꯦ꯫ ꯍꯪꯒꯣꯏꯒꯅꯨ ꯑꯣꯖꯥ, ꯏꯆꯟ ꯁꯤꯝꯔꯦꯂꯥꯒꯤ ꯐꯃꯨꯡꯅꯤ꯫ ꯃꯥꯗꯤ ꯃꯃꯥꯟꯅꯕꯤꯒ ꯇꯨꯝꯃꯤꯟꯅꯅꯕ ꯆꯠꯈ꯭ꯔꯦ꯫ ꯀꯥꯡꯈꯟ ꯈꯟꯗꯦ, ꯀꯥꯡ ꯑꯃꯠꯇꯅ ꯉꯪꯂꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯗꯦ꯫ ꯆꯤꯡꯂꯦꯟ ꯍꯤꯞꯊꯔꯦ꯫ ꯍꯤꯞꯅ ꯍꯤꯞꯅ ꯇꯨꯝꯗ꯭ꯔꯤꯉꯩꯗꯨꯗ ꯈꯟꯈꯤ, ꯏꯪ ꯇꯞꯄꯤꯕ, ꯁꯦꯕꯥꯅ ꯐꯖꯔꯤꯕ ꯃꯩꯇꯩꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯇꯥꯡꯈꯨꯜ ꯅꯨꯔꯥꯕꯤ ꯌꯥꯎꯔꯤ꯫ ꯃꯩꯇꯩ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ꯫ ꯌꯦꯟꯕꯥ ꯈꯣꯡꯕ ꯇꯥꯔꯛꯏ꯫ ꯌꯦꯟꯕꯥꯗ ꯅꯠꯇꯦ, ꯌꯦꯟꯕꯤꯒ ꯂꯣꯏꯅꯅ ꯌꯦꯅꯥꯎ ꯃꯆꯥꯁꯤꯡ ꯆꯦꯛ ꯆꯦꯛ ꯈꯣꯡꯂꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯂꯗꯨꯅ ꯆꯤꯡꯂꯦꯟ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯦ꯫ ꯌꯨꯝꯒꯤ ꯁꯟꯗꯥꯡꯈꯥꯛꯇꯒꯤ ꯏꯃꯨꯡꯗ ꯃꯉꯥꯜ ꯆꯪꯂꯛꯇꯨꯅ ꯑꯃꯝꯕ ꯇꯥꯟꯊꯣꯛꯂꯝꯂꯦ꯫ ꯍꯧꯒꯠꯂꯦ꯫ ꯊꯣꯡꯖꯥꯎ ꯍꯥꯡꯗꯣꯛꯂꯝꯂꯦ꯫ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯍꯧꯒꯠꯈꯤꯔꯝꯂꯦ꯫ ꯃꯄꯥꯟ ꯊꯣꯔꯛꯂꯦ꯫ ꯉꯔꯥꯡꯗꯤ ꯅꯨꯃꯤꯠ ꯇꯥꯈꯤꯗꯨꯅ ꯃꯝꯃꯗꯩ ꯀꯔꯤ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯀꯣꯏꯅ ꯌꯦꯡꯂꯤ꯫ ꯆꯤꯡꯒꯤ ꯆꯤꯡ ꯉꯥꯛꯇ ꯎꯔꯝꯃꯤ꯫ ꯇꯝꯄꯥꯛꯇꯒꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯌꯦꯡꯕꯇꯅ ꯂꯥꯞꯅ ꯊꯥꯞꯅ ꯆꯤꯡꯅ ꯀꯣꯏꯁꯤꯟꯕ ꯎꯈꯤ꯫ ꯆꯤꯡꯒꯤ ꯂꯝꯗꯝ ꯀꯆꯥꯏ ꯈꯨꯟ ꯑꯁꯤꯗꯒꯤꯁꯨ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩꯁꯨ ꯈꯨꯗꯤꯡꯃꯛꯁꯤ ꯆꯤꯡꯒꯤ ꯆꯤꯡ ꯉꯥꯛꯇ꯫ ꯃꯅꯤꯄꯨꯔ ꯑꯁꯤꯕꯨ ꯆꯤꯡꯂꯣꯟ 7ꯅ ꯀꯣꯏꯁꯤꯜꯂꯤ ꯍꯥꯏꯕꯁꯤ ꯍꯦꯜꯂꯝꯒꯗꯧꯕ ꯃꯥꯜꯂꯛꯂꯤ꯫ ꯆꯤꯡꯂꯦꯟꯅ ꯍꯧꯒꯠꯄ ꯎꯔꯛꯄꯗ ꯉꯥꯊꯤꯡꯈꯨꯏꯅ ꯈꯣꯡꯍꯥꯝꯐꯝꯅꯆꯤꯡꯕ ꯃꯐꯝ ꯇꯥꯛꯂꯦ꯫ ꯏꯝꯐꯥꯜꯒ ꯊꯤꯅ ꯈꯦꯠꯅꯕ ꯑꯃꯗꯤ ꯎꯔꯦ꯫ ꯏꯝꯐꯥꯜꯗꯅ ꯏꯪꯈꯣꯜ ꯄꯤꯛꯄꯒꯤ ꯍꯧꯅꯕ ꯈꯣꯡꯍꯥꯝꯐꯝ ꯑꯌꯥꯝꯕꯅ ꯂꯩꯅꯩ꯫ ꯆꯤꯡꯁꯤꯗꯗꯤ ꯂꯣꯛꯆꯞ ꯑꯃꯗ ꯑꯣꯏꯁꯤꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯅꯝ ꯃꯍꯥ ꯀꯌꯥꯗꯤ ꯆꯦꯟꯗꯦ꯫ ꯂꯝꯒꯤ ꯁꯥꯁꯤꯡꯅ ꯇꯛꯁꯤꯟꯈꯤꯕꯅꯔ ꯈꯪꯗꯦ꯫ ꯆꯤꯟꯌꯥ ꯁꯦꯡꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯉꯥꯡꯕ ꯆꯥ ꯃꯍꯤ ꯀꯞ ꯑꯃ ꯉꯥꯊꯤꯡꯈꯨꯏꯒ ꯊꯛꯃꯤꯟꯅꯔꯤꯉꯩꯗ ꯁꯤꯝꯔꯦꯂꯥꯅ ꯂꯨꯆꯤꯡꯂꯒ ꯃꯈꯣꯏ ꯂꯩꯁꯥꯕꯤ ꯃꯔꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯒ ꯁꯨꯏꯠꯀꯦꯁ ꯑꯗꯨꯃꯇꯪ ꯊꯝꯂꯝꯂꯒ ꯕꯦꯗꯤꯡ ꯑꯃꯗꯤ ꯑꯔꯨꯝꯕ ꯄꯣꯠꯂꯝꯁꯤꯡꯗꯨ ꯈꯥꯏꯗꯣꯛꯅꯔꯒ ꯁꯝꯗ ꯍꯥꯞꯅꯈ꯭ꯔꯦ꯫ ꯃꯆꯤꯟ ꯌꯥꯡꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯝꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯃꯩꯇꯩ ꯑꯣꯖꯥ, ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕ꯭ꯔꯥ ꯍꯥꯏꯕꯤꯔꯛꯎꯅꯦ꯫ ꯉꯥꯊꯤꯡꯈꯨꯏꯅ ꯍꯥꯏꯔꯛꯏ, ꯂꯨꯡꯃꯤꯂꯥ, ꯅꯪꯗꯤ ꯃꯉꯣꯟꯗ ꯉꯥꯎꯁꯤꯜꯂꯨꯅꯨꯀꯣ, ꯃꯤꯡꯗꯤ ꯆꯤꯡꯂꯦꯟ ꯀꯧꯕꯅꯦ꯫ ꯑꯁ, ꯃꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯂꯩꯕꯗ ꯄꯛꯅꯒꯅꯤꯌꯦ꯫ ꯃꯃꯤꯡ ꯌꯥꯝꯅ ꯐꯖꯩ, ꯃꯁꯛꯁꯨ ꯃꯃꯤꯡꯗꯒꯤ ꯍꯦꯟꯅ ꯐꯖꯩꯀꯣ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯉꯣꯟꯗ ꯉꯥꯎꯔꯔꯣꯏ, ꯑꯩꯒꯤ ꯉꯥꯎꯐꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯒ ꯂꯨꯡꯃꯤꯂꯥꯅ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯉꯥꯊꯤꯡꯈꯨꯏꯅ ꯍꯥꯏꯔꯝꯃꯤ, ꯑꯣꯖꯥ ꯆꯤꯡꯂꯦꯟ, ꯑꯩꯒꯤ ꯏꯆꯟ ꯁꯤꯝꯔꯦꯂꯥꯒꯤ ꯃꯃꯥꯟꯅꯕꯤ ꯉꯥꯛꯇꯅꯦ꯫ ꯑꯣꯖꯥꯒꯤ ꯂꯩꯐꯝ ꯃꯈꯣꯏꯅ ꯁꯦꯡꯗꯣꯛꯄꯤꯕ ꯍꯧꯈ꯭ꯔꯕꯅꯦ꯫ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯗ ꯍꯥꯏꯈꯤ, ꯑꯣꯖꯥ ꯆꯤꯡꯂꯦꯟꯒꯤ ꯃꯃꯥꯡꯗ ꯇꯥꯡꯈꯨꯜ ꯂꯣꯟ ꯉꯥꯡꯒꯅꯨꯀꯣ, ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯃꯥꯗꯤ, ꯃꯥꯅ ꯂꯥꯟꯅ ꯈꯟꯈꯤꯅꯤ꯫ ꯅꯈꯣꯏꯁꯨ ꯃꯩꯇꯩꯂꯣꯟ ꯈꯪꯕꯅꯤꯅ ꯃꯩꯇꯩꯂꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ꯫ ꯆꯠꯂꯣ, ꯄꯣꯠꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯨꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯛꯈꯤ꯫ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯄꯣꯠ ꯍꯣꯟꯗꯨꯅ ꯆꯠꯄ ꯍꯧꯔꯦ꯫ ꯅꯨꯡꯃꯤꯂꯥꯅ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯇꯧꯏ, ꯁꯤꯝꯔꯦꯂꯥ, ꯅꯪꯒꯤ ꯗꯗꯥꯒ ꯇꯤꯟꯅꯕꯅꯤ, ꯅꯪ ꯈꯪꯕ꯭ꯔꯥ? ꯑꯣꯖꯥ ꯆꯤꯡꯂꯦꯟꯒꯤ ꯃꯆꯥ ꯀꯌꯥ ꯂꯩꯕ꯭ꯔꯥ? ꯅꯨꯄꯤꯁꯨ ꯊꯤꯗ꯭ꯔꯒ ꯃꯆꯥ ꯂꯩꯒꯗ꯭ꯔꯥꯅꯦ? ꯃꯥꯗꯤ ꯄꯥꯈꯪꯅꯤ ꯍꯥꯏꯕꯅꯤ꯫ ꯋꯤꯁ, ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯩꯅꯦ꯫ ꯅꯪꯗꯤ ꯃꯥꯕꯨ ꯄꯥꯝꯕ꯭ꯔꯥ? ꯉꯥꯎꯁꯤꯟꯅꯒꯅꯨ ꯂꯨꯡꯃꯤꯂꯥ, ꯅꯪꯅ ꯂꯩꯁꯥ ꯈꯨꯗꯤꯡꯃꯛꯇ ꯄꯥꯈꯪꯒꯤ ꯋꯥ ꯍꯥꯏꯒꯅꯨ꯫ ꯅꯪꯕꯨꯗꯤ ꯈꯪꯂꯦ, ꯄꯥꯈꯪ ꯄꯥꯝꯗꯗꯤ ꯅꯪꯗꯤ ꯑꯣꯖꯥ ꯆꯤꯡꯂꯦꯟꯕꯨ ꯄꯥꯝꯂꯝꯂꯔꯣꯏ꯫ ꯅꯨꯡꯃꯤꯂꯥꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯊꯣꯔꯛꯂꯦ꯫ ꯃꯩꯇꯩ ꯑꯣꯖꯥ ꯑꯁꯦ ꯇꯂꯞꯁꯨ ꯌꯥꯝꯂꯝꯒꯅꯤ,
masaksu fajaine mabu phangba laisa lak yamna fagadawbane mabu hek ubada tangkhul laisa ama piningbagi wa khaline nangi oinaba honawdana Cinderella na harai yadaba laibagine apang aidi lungsimda ngawrine gunda lungsimbu kari kanagadra aisu khangde kai manba magi masakto aina pangawta ngawbane aidi yadre Cinderella su ta tokle ngaremdu nangi oiningbra ai haibigene aina aigi khanjagani aigi nangna wabiganu nangi nungsimda aina kaisu yetpiroiko kaisu manba hunaganba mabu karigi asum pambra lungsimna nangna karigino nangonda yetpa laisionda ojabu pambra hangdribadi laisiona noklaga hari ngaremlu karigira nangna aigi ming palibadi aidi yum pange khandre aigi puk khangbadagi lungmilana hairktibasidi nang khangdabra oi aina nangi ming pandabadi nungsimna nangbu phadun laugani haibaduginine nangna maiti ojada ngawkhrabadi aigi lak fagani ko nungsilamna nokslai asengbani ko lungmila nangna pamniba lungsemse aidi hek ubada sauningu poi mana phagani haibasi ai yamna tare madi khangjade ai siba ngamgani mabu hatpasu ngamgani nangna mabu pambanina ai sidanaba mabu hatanaba kana honauko asengbu wana fagiyum laisionna noklaga hairami ngaremduna nokfet tawraga hari aina khangba wafam amadi fongdoklaroi ai ithanta khangduna leirage Cinderella na hari wa lotpase wabani ko kaidawagi waninglibano wadana fongdoru lungmilana Cinderella gi waduda sogalai haidok chauko horel tumba mang nungainaba ngaremduna momo noklaga hairaklami aina matungdagi lepna yengbani laisiona ne maite ojabu amuk yenglaga tokide huran hanna yengkiko ais nachin thiganu ngarem mina taraga thajakhigani thajasanu asengbasu nangi oijawro koino ngaremduna asumna hairaga nokhorakle makhoi punmok phagi tawnaduna mapungning pena nokminarami adugumba tanjaduda double barrel paiba lungsim mamanaba aniga lakminaduna leisabi sangu aduga mayoknare mahakna makhoi pungnamakpu thatlaga harai ayuk anganbasidana khoidi pot mayam purga kadai chatpra ai khumbige lungmilana hari maitegi oja pakhang amagi pot pubibane mahakna leisiongi naknabada laiba yum amada laigadawri aidi puningse nungaiko ai sa tanba chatkadawne ayuk anganbasida karigi aibu sawanbano lungmila nangna kari khulakpano aina hangbadi laisionane aigi lesion nangna anganba yuksida karigi maite oja pakhangi pot honba yawbno nangi nathau laiteta aingonda wa haibirakanu laisiona sarap tawdana hari aikhogi lambi thatkanu chathu chatke aina nungsibi nangna maite pakhangi manakpa yaroi nangna kuina laisa oninglabadi maite ojagi manakta chatkanu ko aina haiba yadrabadi nangbu kuina laisa oheloi phagani ko thunamo ohengani lungsimna sarap tawdana hari laisionsu sauna khumlai nangna aibu phagani phadun lawgani yamna haikre aibu sajira lamokla ai mine ai siba ngamgani ko nangbudi nasaktu yeningde ai hakna sarabadi nangbusu hatpa ngamgani ais nupinabu nupadagi hena kanbrane nangbu aina aigi oigani khalakpadi matam yamna kuire karigi napal tawbra aidi aina haikiba ngakadawbane nangna asumna sum hairabadi ibungda tathukani manasu nangbu phubu ngamgani ko aina asumna laisiona sauna hari nangi nabung aibu phuba ngachon minadi aihakpu phubiroina madi aigi marupne phai ai chatpige sa faruge makok aina lawraga nangi sa matong ahang pirake asumna hairamlaga makhoi pakhangsing adu chatkhiramle laisiona sauna sonhawi ngasidi aigi puningse tapthaba sukya yaroi ayuksida mabu unabase lak yamna fatabane longsimna hairaki ainasu yamna haibi khrabane dada longsim nangna laisionbu phangloine mana nangbu sukya yadabane aibu nungsi jau aidi yabige adusu
ꯌꯥꯗꯦ ꯃꯥꯗꯤ ꯑꯩꯗꯤ ꯁꯥꯎꯅꯤꯡꯕꯅꯦ ꯃꯥꯕꯨ ꯎꯔꯒ ꯅꯪꯅ ꯁꯥꯎꯅꯤꯡꯕꯅ ꯄꯥꯝꯗꯕꯒꯤ ꯁꯥꯎꯕ ꯑꯩꯅ ꯁꯥꯎꯅꯤꯡꯕꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯁꯥꯎꯕ ꯀꯥꯟꯅꯗꯦ ꯂꯩꯁꯤꯌꯣꯟ ꯅꯍꯥꯛ ꯃꯉꯣꯟꯗ ꯌꯥꯊꯣꯛꯈ꯭ꯔꯣ ꯑꯩꯁꯨ ꯅꯪꯅ ꯌꯥꯈ꯭ꯔꯕꯗꯤ ꯐꯪꯂꯔꯣꯏ ꯈꯟꯗꯨꯅ ꯄꯣꯊꯥꯔꯒꯦ ꯍꯥꯏꯔꯒ ꯅꯣꯛꯊꯣꯛꯂꯛꯂꯦ ꯃꯈꯣꯏ ꯂꯩꯁꯥꯕꯤ ꯃꯔꯤꯃꯛꯇꯨꯃꯛ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯒ ꯅꯣꯛꯃꯤꯟꯅꯔꯤ ꯁꯥꯎꯅꯤꯡꯂꯝꯕ ꯄꯨꯝꯅꯃꯛ ꯅꯣꯛꯃꯤꯟꯅꯕ ꯑꯗꯨꯗ ꯀꯥꯎꯊꯣꯛꯅꯈ꯭ꯔꯦ ꯃꯈꯣꯏ ꯃꯔꯤꯃꯛꯅ ꯈꯟꯕꯅꯤ ꯉꯥꯎꯁꯤꯟꯅꯕ ꯂꯨꯁꯤꯝꯅ ꯄꯥꯈꯪ ꯑꯣꯏꯔꯛꯄꯗꯒꯤ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯄꯤ ꯂꯩꯁꯤꯌꯟꯕꯨ ꯃꯤꯠꯇꯥꯅ ꯁꯦꯟꯅꯖꯔꯛꯈꯤ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯇꯞꯆꯕꯤ ꯂꯩꯁꯤꯌꯣꯟꯅ ꯁꯨꯛꯌꯥ ꯌꯥꯈꯤꯗꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯇꯨꯔꯦꯟ ꯑꯃꯒꯤ ꯂꯩꯔꯥꯏ ꯋꯥꯡꯃꯒꯨꯝ ꯂꯩꯔꯤ ꯂꯩꯁꯤꯌꯣꯟꯅꯗꯤ ꯈꯟꯈꯤ ꯂꯩꯔꯥꯏ ꯑꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯄꯨꯟꯁꯤꯟꯍꯟꯒꯅꯤ ꯏꯀꯪ ꯊꯥꯗ ꯏꯆꯦꯟ ꯄꯤꯛꯊꯔꯛꯄ ꯃꯇꯝꯗ ꯂꯩꯄꯥꯛ ꯁꯤꯖꯤꯟꯅꯗꯨꯅ ꯄꯟ ꯊꯤꯡꯖꯤꯜꯂꯕꯁꯨ ꯂꯩꯔꯥꯏ ꯑꯅꯤꯅ ꯊꯦꯡꯅꯍꯟꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯏꯆꯦꯟ ꯊꯩꯗꯣꯛꯍꯜꯂꯕꯁꯨ ꯏꯁꯤꯡ ꯆꯦꯟꯗ꯭ꯔꯕ ꯇꯨꯔꯦꯟꯕꯨ ꯂꯩꯄꯥꯛꯅ ꯃꯦꯟꯁꯤꯜꯂꯒ ꯁꯝꯅꯍꯟꯒꯅꯤ ꯂꯨꯡꯁꯤꯝꯅ ꯅꯤꯡꯍꯟꯅꯗꯕ ꯃꯍꯥꯛ ꯑꯁꯥ ꯊꯥꯗꯣꯛꯈꯤꯗ꯭ꯔꯤ ꯂꯩꯁꯤꯌꯟꯁꯨ ꯃꯅꯨꯡ ꯀꯟꯕꯤꯅꯤ ꯄꯥꯝꯗ꯭ꯔꯕꯗꯤ ꯄꯥꯝꯗ꯭ꯔꯦ ꯅꯤꯡꯈ꯭ꯔꯕꯗꯤ ꯍꯣꯡꯂꯔꯣꯏ ꯆꯞ ꯂꯦꯞꯈꯤ ꯃꯔꯛ ꯑꯗꯨꯗ ꯁꯥꯎꯒꯟꯗꯕꯤ ꯂꯨꯡꯃꯤꯂꯥꯅ ꯐꯥꯒꯤ ꯍꯦꯟꯅ ꯋꯥ ꯉꯥꯡꯖꯕ ꯁꯨꯛꯁꯥꯎ ꯁꯥꯎꯗꯅ ꯂꯨꯛꯁꯤꯝꯕꯨ ꯆꯥꯎꯁꯦꯟ ꯁꯦꯟꯅꯔꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯇꯧ ꯑꯁꯤꯗ ꯑꯎꯕꯁꯤꯡꯅ ꯉꯛꯅ ꯌꯦꯡꯅꯔꯤ ꯋꯥꯔꯦꯞꯅꯕꯗꯤ ꯉꯝꯗꯦ ꯂꯨꯡꯃꯤꯂꯥꯅ ꯅꯨꯡꯁꯤꯕꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯕ꯭ꯔꯥ ꯑꯁꯦꯡꯕ ꯑꯣꯏꯅ ꯄꯥꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯃꯇꯝ ꯂꯦꯜꯂꯤꯕ꯭ꯔꯥ ꯑꯔꯨꯕ ꯄꯥꯎꯈꯣꯡꯗꯤ ꯐꯣꯡꯗ꯭ꯔꯤ ꯐꯥꯎꯕ ꯄꯥꯎꯈꯣꯡꯅꯤ ꯐꯣꯡꯂꯛꯄ ꯉꯥꯏꯕ ꯇꯥꯕꯅꯤ ꯂꯩꯁꯥꯕꯤ ꯃꯔꯤꯗꯨꯅ ꯑꯣꯖꯥ ꯆꯤꯡꯂꯦꯟꯒꯤ ꯀꯥꯗꯨ ꯅꯥꯟꯅ ꯋꯥꯏ ꯇꯩꯊꯣꯛꯄꯤꯔꯝꯂꯦ ꯐꯃꯨꯡꯗꯨꯗ ꯃꯣꯟꯄꯥꯛ ꯊꯥꯕꯤꯔꯦ ꯃꯣꯟꯄꯥꯛ ꯐꯤꯗꯛ ꯀꯨꯞꯁꯤꯟꯕꯤꯔꯦ ꯀꯥꯡꯈꯟꯗꯤ ꯌꯥꯍꯧꯋꯤ ꯃꯗꯨꯕꯨꯗꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯒ꯭ꯂꯥꯁ ꯆꯐꯨ ꯎꯌꯥꯟ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯊꯨꯝ ꯊꯥꯎ ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯔꯝꯂꯦ ꯃꯗꯨꯗꯒꯤ ꯃꯄꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯗꯤ ꯇꯥꯕꯤꯈꯤꯅꯤꯗꯅ ꯉꯥꯙꯤ ꯀꯨꯏꯅ ꯆꯤꯡꯂꯦꯟꯕꯨ ꯊꯤꯟꯕꯤꯔꯛꯂꯦ ꯃꯇꯝ ꯈꯔꯗꯤ ꯑꯣꯖꯥꯅ ꯃꯁꯤꯗ ꯂꯩꯕꯤꯕ ꯇꯥꯔꯦ ꯑꯁꯨꯝ ꯂꯩꯕꯤꯒꯦ ꯍꯥꯏꯔꯕꯁꯨ ꯕꯔꯥ ꯄꯥꯝꯃꯨꯕꯤꯗ꯭ꯔꯕꯗꯤ ꯂꯩꯕ ꯌꯥꯒꯅꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯑꯣꯖꯥꯁꯤꯡꯒꯤ ꯀ꯭ꯋꯥꯇꯔ ꯁꯥꯒꯠꯄꯕꯨꯗꯤ ꯂꯣꯏꯔꯕꯅꯤ ꯀ꯭ꯋꯥꯇꯔ ꯁꯥꯕ ꯂꯣꯏꯔꯒ ꯍꯣꯡꯖꯤꯟꯕꯤꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯏ ꯀꯣꯟꯅ ꯈꯨꯗꯣꯡ ꯆꯥꯒꯗꯧꯕꯗꯨ ꯈꯟꯅꯔꯁꯤ ꯉꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯐꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯏꯖꯔꯛꯀꯦ ꯍꯌꯦꯡ ꯁꯟꯗꯦ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯗꯤ ꯆꯥꯛ ꯊꯣꯡꯕꯤꯈꯤꯅꯨꯀꯣ ꯑꯣꯖꯥ ꯃꯟꯗꯦ ꯃꯣꯔꯅꯤꯡꯗꯒꯤ ꯆꯥꯛꯈꯨꯝ ꯍꯥꯡꯗꯣꯛꯄꯤꯌꯨ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯁꯤꯡ ꯄꯨꯔꯛꯄ ꯍꯧꯔꯒꯅꯤ ꯏꯁꯤꯡ ꯂꯩꯐꯝ ꯑꯩꯍꯥꯛ ꯍꯜꯂꯛꯂꯒ ꯈꯪꯍꯟꯖꯔꯒꯦꯀꯣ ꯑꯣꯖꯥ ꯊꯕꯛ ꯑꯃꯇꯪ ꯆꯠꯂꯨꯈꯤꯒꯦ ꯂꯩꯁꯥꯕꯤꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯝꯈꯤ ꯅꯣꯡꯃ ꯅꯤꯅꯤꯁꯦ ꯑꯣꯖꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨꯀꯣ ꯑꯅꯧꯕ ꯄꯣꯛꯄ ꯑꯉꯥꯡꯅꯤ ꯀꯔꯤꯃꯇ ꯈꯪꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯅꯣꯛꯍꯧꯏ ꯁꯦꯝꯔꯦꯂꯥꯅ ꯍꯪꯂꯛꯏ ꯑꯣꯖꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯤꯕ꯭ꯔꯥ ꯅꯈꯣꯏꯅ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯈ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯉꯥꯊꯦꯡꯈꯣꯏꯅ ꯍꯥꯏꯔꯝꯕꯗꯨ ꯑꯆꯨꯝꯕꯅꯤ ꯃꯐꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯤ ꯇꯁꯦꯡꯅ ꯈꯨꯟꯁꯤꯗꯗꯤ ꯑꯩꯍꯥꯛ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯅꯤ ꯑꯩꯅ ꯈꯨꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯇꯝ ꯃꯈꯩꯗꯤ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯂꯧꯈꯤꯒꯅꯤꯀꯣ ꯅꯨꯡꯃꯤꯂꯥꯅ ꯍꯥꯏꯔꯛꯏ ꯄꯥꯡꯒꯅꯤ ꯑꯣꯖꯥ ꯅꯪꯗꯤ ꯅꯊꯟꯇ ꯂꯩꯕꯅꯦ ꯈꯨꯟꯁꯤꯒꯤ ꯂꯩꯁꯥ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯆꯟ ꯉꯥꯛꯇꯅꯤ ꯈꯜꯂꯨ ꯑꯩꯈꯣꯏꯒꯤꯁꯨ ꯑꯣꯖꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯀꯣ ꯑꯩꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯂꯩꯔꯒꯗꯤ ꯄꯥꯡꯒꯅꯤ ꯂꯩꯃꯤꯟꯅꯔꯕꯗꯤ ꯃꯇꯦꯡ ꯄꯥꯡꯅꯐꯝ ꯊꯣꯛꯄꯅꯤ ꯏꯆꯟꯒꯤ ꯃꯤꯡꯗꯤ ꯅꯨꯡꯃꯤꯂꯥ ꯍꯥꯏꯕꯅꯤꯀꯣ ꯍꯩꯃꯥ ꯀꯅꯥꯗꯒꯤ ꯈꯪꯕꯅꯣ ꯑꯣꯖꯥ ꯉꯟꯅ ꯈꯪꯂꯤꯕꯗꯤ ꯑꯁꯥꯏ ꯑꯣꯖꯥ ꯊꯦꯡꯉꯣꯏꯅ ꯀꯧꯕꯗꯨꯗ ꯈꯪꯍꯧꯕꯅꯤꯗ ꯑꯣꯖꯥꯒꯤ ꯃꯦꯃꯣꯔꯤꯁꯤꯗꯤ ꯌꯥꯝꯅ ꯐꯩꯀꯣ ꯆꯨꯝꯃꯤꯅꯦ ꯁꯦꯝꯔꯦꯂꯥꯁꯨ ꯈꯪꯂꯦ ꯃꯤꯡ ꯈꯪꯅꯤꯡꯉꯤ ꯀꯧꯅ ꯅꯨꯡꯉꯥꯏꯅꯅꯕ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕꯁꯤꯅ ꯉꯥꯔꯦꯝꯂꯨ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯃꯥꯗꯤ ꯑꯣꯖꯥꯒꯤ ꯁꯥꯇ꯭ꯔꯤ ꯑꯣꯏꯒꯗꯧꯕꯅꯤ ꯍꯟꯗꯛ ꯀ꯭ꯂꯥꯁ 10 ꯀꯥꯔꯤꯕꯅꯦ ꯑꯣꯖꯥ ꯃꯥꯕꯨ ꯄꯥꯁ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨꯀꯣ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯉꯥꯔꯦꯝꯂꯨꯅ ꯈꯪꯗꯕ ꯂꯦꯁꯟ ꯄꯨꯝꯅꯃꯛ ꯍꯪꯍꯧꯀꯣ ꯑꯩꯒꯤ ꯍꯣꯞꯇꯤ ꯑꯩꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯝꯅꯃꯛꯄꯨ ꯃꯍꯩ ꯍꯩꯍꯟꯕꯗꯨꯅꯤ ꯃꯈꯣꯏꯒꯤ ꯄꯥꯁ ꯇꯧꯍꯟꯕꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯥꯔꯒꯦꯠ ꯐꯪꯅꯤꯡꯂꯨꯗꯨꯅ ꯂꯥꯞꯂꯕ ꯂꯝ ꯑꯁꯤꯗ ꯑꯣꯖꯥ ꯑꯣꯏꯒꯦ ꯂꯥꯛꯂꯤꯕꯁꯤꯅꯤ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯉꯥꯔꯦꯝꯂꯨꯅ ꯍꯥꯏꯖꯈꯤ ꯑꯗꯨꯒ ꯑꯣꯖꯥ ꯂꯨꯡꯃꯤꯂꯥꯅ ꯍꯥꯏꯔꯛꯏ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯑꯣꯖꯥ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥ ꯑꯃ ꯃꯃꯤꯡ ꯈꯪꯂꯤꯕꯁꯦ ꯎꯔꯈꯨꯜ ꯋꯦꯁꯀꯤ ꯃꯤꯁꯅꯤ ꯃꯥꯒꯤ ꯃꯃꯤꯡꯅꯅꯦ ꯀꯆꯨꯏ ꯃꯥꯏꯇꯣꯟꯐꯤ ꯀꯧꯕꯅꯤ ꯑꯁ ꯅꯨꯡꯃꯤꯂꯥ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯕꯅꯣ
Laisiona sarap tawna hairki aduga ikai nuksi yanana Chinglengi mai tamna yengki Chinglena asai angan bayukta hek ukibda thuk lauki Fajakreda khanki thajaboi choidena miss tarangani hairki aina phangchum maiton figi wari takre masak yamna fajabi ningkibo hongdabi nungsibagi lairen bini chimbre sangbu nungsibana sibabu karisu leitana khankibini mahakya wari amuktang takibadagi kaukthokpa sungam ngamde phungchum maiton fi warida takiba fajabi saktamni mitna uhaude adubu mahak changdam leitana fajargani haibasi ipukningda phawi aduga kachui maiton fi nahak ubadadi kachai konsina ingna chingna fajaribasi nahaki fajabi saktamgi mangan phangbagini khanglei asumna haikhraga maiton fi gi maithong tamna yengsinki ikaiba nangle khanjaribi mahaki thamlakliba mit ani aduga thajadana michanaki laision hena ikai jaki mamai leithoktuna khangjai tangang jarabi mahuksagi maithongdu amukka hen ikaiba khangbada ngangsilaki longmiladu mapukchendi loktup lakoi leitraga mibu langnaba mokhoibu sauhan ganbadi yamna pamjabini makatari oja Chinglen kachui maiton fina nungsiba pakhang thiribaniko nangbu mana khalaklabadi nahak yadaba tawgunuko mabu phangbasu nangi lak phabu oigani madi pukchen chetpini phungchu maiton pigu mahaksu nungsibagi lairenbi oijaningbini mabu apamba pakhang yam laye lungsim kawo pakhang amadi mangonda pungaw ngawkhrabane laision du ikaiba henjalakle tangkhulolda wahi khara hairambaga chatkige taruklabada nungsilana makhut pairaga hairaki karigi maiti londa haidabano dada ngathingkhuina ojagi mamangda tangkhun marol longanu haikibadai saukunu oja mahangna haikibadu ehak maiti londa haige maiti oja se masakdi fajakhre man haroklabadi ehak wakhal khangani asi kaktanida laisiona haikibadudi ojabu ikai khumnau oidaba haijinganu aidi sarokaniko asini lungmilana lana wantok pisinduna khamba ngamdraba makhut thadukna nanthok chatkre lesabi ateisu chalage oja hairamlaga Chinglen mathanda thamlamlaga laision gi matung inakre khara lapthokna chatlabada laision hari nang khenjin maliko nunglila lakpata sungairi ikai khumnagadabu oja amagi mafumda nangi hainabi khungi mi ataida tawbugum panga ngangbudo haunade lungmilana noklaga hari miss kachui maiton fi naha koina sawgunu aina lungsim phangnaba nangna lungsimdagi lapthokpa yanaba sinmane mahaki wayududa makoi pungnamak amukhanna nokminakre Chinglen magi oihowudawraba kadu changsile laisabi mariduna semjin sajin biramba mayamdu yenglami thampham loinamak mafam chai khanduna loisin khopchinba haiba asidi nupisingga pokpadagi loinaraklaba hainabini ningduna mapukning maka lamlingaida thongjinda miyoi khara lepsilarpagi amamba mami tarakle Chinglena yengthoklami makoi pakhang ahumni magi makuta double barrel pai pakhang aduna kholpham kalapna hari ngarang lakpa maitei ojadu nahakla mahak adu lungsimna mamanaba aniduga sa fanaba hana lamna chatlurabani mapukningdu tapthaba iya yaraktre sada mieng chumna target tawba ngamgatawba malaktre mana pamjabi laisiona maitei ojaga naksinak khigadra chingnaba wakhal poklakhi laisiona pamgadawba masak oigadra khangningduna yengnaba lakibani Chinglena khumdai mane laisiona Chinglenbu uraga sawningba poklakle Chinglen masak phajai masama ufai nipa mana Chinglemi wakhal khara khalaga hari aigi iming lungsim kawi Western Urkhulgi Youth Winggi General Secretary ni aikhogi secret resolution amalai madu ngaktaba nipa nupi singbu punishment pi daba yade detain oina habi yade brief oina khange ko ojana satri singbu larik tambibadagi hena khun asigi laisa amataga
personal relation thamba yaroi maitei ozana laisa singi mayumda chatpasu yaroi laisa amatana ozagi quarter changhan basu yaroi ozabu anobu lakpa pakhangni khanduna second oibu wahamche takpi bani ko aigi wase kaguno jingle na khumi aidi sata sata jingbu mahi tambige lakpani masidagi hen ba thoidobu khandeda pakumdo ngakadabani aibu mi harhanganu ko lamhen ba kyabu kapkhai khrabani masi takpira labanina aihak satan ba jalage aigi warning se kautokanu hairamba wasing se kanada su takthokpi yaroi asum hairam laga losimna mamang tharaga mahoi nahasing adu chatkre chinglen ngai hak ingangak na yenglaga lehawi khali lungsim haiba nipasi tamthiram gadaba mali adubu ma ki wakhal wangang se aran balambida khong thangjin bani jum thokpi bagi tangai fada lei khali asumna school ka ba hore chingda taba khun singi manungda kasai masing mayai oina taba kunni yumnak chama kunthraram tari khawang oirap mayung sangna tariba khul asigi khagi ngokhaida high school amasung ME school gi sangleri football sanaba yaba playground amasu leri satra sing masingdi pangyam yambanate thangnaba khun singdagi mama mapa oibe singi asagi thongbai nganhange khanduna lamna thapna high school asida changan charaga makhoina laklaga class yauba nangnanaba yaujarikliba singse khanbada nungsiboi hena nungsiki akoibada tariba huimi ngamrei ikor ungthana singbam pham singdagi humang tana lakjariba sing makoibu mahi henduna wajamalgi mahi phangenduna class 10 pass tohanba haibasi asengba oja amana khanpham tokpo wakhalni chinglen mathau masak khangna mahi tambiki makna tambibada mahiro singna loksimba ngamnaki yamna thuna paw sandokre kasai high school da maitei oja chinglen kauba amana sata singbo soidana metric pass tohanaba temsing nare maki humang mamal soidana phangadawba mali hainarakle afaba mibu tinaningba ahiba akhangba sanga towningba mahuksani khusimna haijabagi matung ina magi machanipa nganingmi class 10 da hanjina tambaga machanopi atonbi ngamreilaga 10 gi sata satri animakpu mayum da ayuk amasung numidang da private tuition tambire chinglena macha anibidubu takpirubaduda mama kumtharlansu chinglenbu nungsibibagi ngamkhai lekhidre asuk anganbada chinglena masagi sajen piti ngahak toraga ka manungda numitki mangana nganhalaklabada nganingmi amasung ngamreilabu larik takpiramlaga magi bara sangda chatlaga masagi chak thongduna chajaraga school kai chinglena munna khala matungda mahaki routine work ta ehenba thongtang ama hapchilakle class 10 tamliba mahiro sing taragama khaktani makhoi pungnamakpu soidana pass tahonge khankiduna satra satri singdubu pung ama makhai gi tuition amuk tawbire paisa laurga nate lemnani paw odu mahiroi leiba khul khurimakta sandokre masak khangnadrabasu oja chinglen haiba maming sidi sonakhre awaba chokthaba thidana school dagi halaklaga iruja thoktuna ngaihak pothara matungda numidang amuk nganingmiga ngamreilagasu tuition tawbiki kungi mipum khudingna oja chinglen bu thaganarki nungsina tanarki magumba afaba oja amadi hanadasu kulasida laiktri haina sonaki aikhoi mioibagi hainaruba taunaruba tawdana mathantana pokhanjarpa chatnabi amakhak lei thapna kharaga kauthoknaba nakna laiminarga nungsinarpa chanarpa masilagi khudol wayel oiramla male thoidokna yublonariba khusemgi imunga chinglengadi yamna londinarakle mateng pangnabada akhak pathamnarkidre kariguma numita ahawba injang thonglagadi numidangi matamda chinglenbu khusem khoida chak pijai chinglena charoi ka hairobadi imungdagi miyamna koithat kathatli chak chadaba chak chadana chatkhiba yaroi haiduna ningai ka tawnai ayukti chinglen masana thongjarga chajai panamak makhoina chasi hairabasu yakidi
Marak marakta Chinglena chak thonglage changkibada chakti thongba loiduna lairamba kyarak thengnakhre. Kanana thonglibano khangdabasu thajabadi pokhi soidinamak Maiton Fina oiramgani khali. Sak khangnakiba numit adugi matungda Maiton Figa Chinglenga fana yamna unakhre adubu. Nongmata mai onsinaduna wari sanakidi. Kayarak khanna maiga mayoknaki mit mari punna michanaki yaukre. Maiton Fina Chinbandi momon minok jaraga ikaitibi mit aduna yengdaba sadana yengamda laithok chaki. Chinglena kaukide nungsimna hakiba khul asigi leisabi amattaga naksinaganuko. Chinglendi kigandaba pakhangni mahakna miyoibagi machat nataba sachat ludraga nungsingumbabu kaidobagi igedawa misak nate. Adumnadi oiraga organization amagi resolution aduna khun asigi leisabi singda mana maram oiraga charak phaningkide. Bidam asina mangda thamlaga Chinglena khul asigi leisabi singi mafumda chinban yachan lakibani. Metric test taunanaba matam lepnabagidamak oza singbu ngasidi khara nganna lakpiu hairakpada headmaster gi wahumduna nganingmi amasung ngamrelagi tuition khara nganna losilamlaga chak thongunaba taha na chatkibada nahan makai lo na chak thongbiram kibadu Chinglena fare. Mahak oiramgani khankibi Maiton Fi tumak oiramle. Agi chak thongbirem libro Maiton Fi. Chinglena thongjin mayada leplag hairak Hoi oja, dedi thongu haibane. Oja, wa ama haige. Aibu Maiton Fi kaubigano. Kachui Maiton Fi, nangi bing netabra. Mi mayam na nungsibiduna kaunabiba yawi. Aigi imana bisingna lana hajin bibane ozada. Ozana aibu Laision kaubiyo. Nangbu nungsiba misingna kaubum aisu kauge kaino. Laisiona, niya haktang tumina layuraga hari. Kaubigano oja, aidi achamba mini. Apam nungsi phangba pamjai kuina hingningi Maiton Fi di nungsibagi damak ponsi henki Chinglen tumina laiki mahak pungchup Maiton Fi amasung sirmai sangi nungsi poloida pi takiba misak amani khamba thoibigum ponsi tenkibani Laisiona ningjariba magi apamba nungsigi panthung waithung ponsida ingna mara tapna taibang panda kuina hingjaningbagi asada ikhangnahanba pamdaduna ngaihak wakhalda unglingai Laisiona hairaki wa amata hajigi oja karino hayo ihan hana thengi matamaduda ozadi wa yamna ngangadoba misak manki numit adugi matungdagidi ozana wa ingangangkidre aigi imanabe singnasu hairi ozada wa haigadawase ikaire madi wa yamna ngangande karigino ozagi hainabi hongkiba malise ozasibo aikoina fagi jogai tawkibaduda usite khanduna aikoiga naksina ningderbra ozana aikoida saukhrabra ma ai Maiton Fi hairareko Laision harge ko chumi aidi wa yamna ngangan bane aidi sinphamna oza oiribanina ozadi wa yamna su ngangdaba yade nakoina lana khale haidulage ko khul asigi leisabi singi mafumda aigi ning tamningbado yodhing thangjilamle ne nipa amana mabu wa nganghandanaba ichinase solonjilamle adudi karige kanano aisu tan chana matamaduda lona wahangse hangi ngairakpani nangoda hangage ko khul asida oja oiramba maiti pakhangsina khul asigi leisabi singa wari sanabada athingba thamba laikibra madudi kanadagi tabano leisabi amatabu dandi pikiba leite ko madu oithokpa yaroida oja Western Urkulgi Youth Wing na athingba thammi haibase nahak khangdra Youth Wing lei haibasu aidi khangde ta dina oja tawbagidi nangna ta dabagi khangdabane wing adugi general secretary engonda threat tawrme ai bukhul asigi leisabi amataga wari saba naksinaba yaro haramine aisu women society gi member ne oja aine khangdraga ojada karamna threat tawrambano secretary ni haiba magi mamingdi hairambra oja hairame aine yumsida leiba numit nakoi marin hek chakibaga double barrel paiduna masa makpo general secretary ni haijarame magi maming kari
ꯂꯨꯡꯁꯤꯝ ꯀꯧꯃ ꯂꯨꯡꯁꯤꯝ ꯌꯦꯁ ꯂꯨꯡꯁꯤꯝ ꯀꯧꯋꯦ ꯍꯥꯏ ꯑꯣ ꯂꯨꯡꯁꯤꯝ ꯂꯩꯁꯤꯌꯟꯗꯨ ꯅꯣꯛꯃꯤ ꯇꯧꯔꯛꯂꯦ ꯁꯩꯇꯥꯟꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯅꯍꯥꯟ ꯃꯈꯩꯗꯤ ꯋꯥꯗꯨ ꯀꯔꯤꯒꯤ ꯍꯥꯏꯕꯤꯔꯛꯇꯕ꯭ꯔꯥ ꯑꯣꯖꯥ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯥꯅꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯈꯨꯟꯖꯥꯅꯤꯅꯦ ꯗꯤꯃꯥꯄꯨꯔꯗ ꯆꯠꯈꯤꯕꯅꯤ ꯑꯣꯏꯗꯕꯇ ꯉꯥꯡꯗꯨꯅ ꯃꯤꯒ ꯈꯠꯅꯕ ꯍꯧꯗꯨꯅꯇ ꯂꯩꯕ ꯐꯠꯇꯕ ꯃꯤꯗꯨ ꯑꯣꯖꯥꯗꯁꯨ ꯒꯨꯟꯗꯥ ꯇꯧꯔꯝꯂꯤꯕꯣꯌꯦ ꯃꯥꯅ ꯈꯠꯅꯕ ꯍꯧꯗꯕ ꯈꯨꯟꯖꯥꯁꯤꯒꯤ ꯃꯤ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯈꯨꯟꯁꯤꯒꯤ ꯃꯤꯅ ꯍꯥꯏꯕ ꯃꯥꯅ ꯐꯥꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯂꯥꯏꯔꯤꯛꯁꯨ ꯍꯩꯇꯕ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯗꯕ ꯃꯥꯅ ꯎꯈ꯭ꯔꯨꯜ ꯋꯦꯁ ꯌꯨꯠ ꯋꯤꯡ ꯀꯧꯕ ꯆꯥꯎꯅ ꯀꯣꯜꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯀꯔꯝꯕ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯒꯗ꯭ꯔꯅꯤ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜꯁꯤꯡꯁꯤꯕꯨ ꯃꯥꯒꯨꯝꯕ ꯂꯤꯗꯔ ꯑꯣꯏꯔꯕꯗꯤ ꯑꯇꯩ ꯂꯝꯒꯤ ꯃꯤꯁꯤꯡꯅ ꯅꯣꯛꯅꯕꯤꯔꯣꯏꯗ꯭ꯔꯥ ꯑꯣꯖꯥꯅ ꯑꯗꯨꯛ ꯁꯤꯡꯂꯒ ꯑꯣꯖꯥꯒ ꯇꯤꯟꯅꯕ ꯑꯣꯖꯥ ꯉꯥꯇꯤꯈꯣꯏꯗꯁꯨ ꯀꯔꯤꯒꯤ ꯍꯪꯕꯤꯗꯕ꯭ꯔꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯆꯤꯡꯒꯤ ꯂꯝꯗ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤꯅꯅꯦ ꯆꯠꯅꯕꯤꯁꯨ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯄꯪꯕ ꯇꯥꯔꯦꯗꯅ ꯆꯥꯛ ꯂꯣꯏꯔꯦ ꯑꯣꯖꯥ ꯊꯤꯗꯣꯛꯂꯒ ꯆꯥꯊꯣꯛꯄꯤꯔꯣ ꯑꯣꯖꯥ ꯑꯩꯍꯥꯛꯅ ꯊꯣꯡꯕ ꯆꯥꯛ ꯇꯨꯀꯠꯆꯕ꯭ꯔꯥꯅꯦ ꯅꯍꯥꯟ ꯃꯈꯩ ꯍꯥꯎꯋꯦ ꯈꯟꯗꯨꯅ ꯆꯥꯈꯤꯕꯅꯤꯅꯦ ꯅꯨꯡꯇꯤꯒꯤ ꯊꯣꯡꯍꯟꯅꯤꯡꯉꯤꯅꯤꯅꯦ ꯅꯨꯡꯇꯤꯒꯤ ꯊꯣꯡꯍꯟꯅꯤꯡꯉꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣꯗꯅ ꯅꯍꯥꯟ ꯃꯈꯩ ꯀꯤꯗꯨꯅ ꯀꯧꯅꯔꯨꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯅꯤꯡꯂꯛꯑꯦ ꯆꯥꯛꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯃꯤꯟꯅꯈ꯭ꯔꯁꯤꯔꯥ ꯑꯣꯖꯥꯁꯤꯗꯤ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯈꯥ ꯇꯥꯔꯛꯏ ꯉꯁꯤꯗꯤ ꯑꯣꯖꯥ ꯆꯥꯃꯤꯟꯅꯔꯒꯨꯝꯁꯦ ꯅꯣꯡꯃ ꯁꯣꯏꯗꯅ ꯆꯥꯃꯤꯟꯅꯔꯁꯦ ꯑꯣꯖꯥꯗ ꯋꯥꯔꯧꯖꯔꯤꯕꯁꯦ ꯏꯃꯥꯟꯅꯕꯁꯤꯡꯅ ꯂꯨꯡꯁꯤꯡꯒꯤ ꯊ꯭ꯔꯦꯠꯀꯤ ꯄꯥꯎ ꯇꯥꯛꯂꯒꯦ ꯃꯈꯣꯏꯅ ꯑꯣꯖꯥꯗ ꯁꯥꯎꯗꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯣꯁꯤꯌꯣꯟ ꯆꯦꯟꯈ꯭ꯔꯦ ꯆꯤꯡꯂꯦꯟꯅ ꯌꯦꯡꯍꯧꯏ ꯇꯨꯡꯌꯥꯟ ꯇꯥꯕꯁꯨ ꯐꯖꯈ꯭ꯔꯦ ꯁꯝꯕꯥꯜꯅ ꯖꯨꯝ ꯖꯨꯝ ꯅꯤꯡꯗꯨ ꯌꯩꯔꯤ ꯁꯥꯎꯡ ꯁꯕꯥꯅ ꯇꯣꯡꯒꯥꯟꯅꯔꯕꯤ ꯀꯨꯆꯨꯅ ꯋꯥꯛꯆꯤꯡꯒꯤ ꯒꯨꯂꯥꯞ ꯑꯉꯧꯕꯤꯒꯨꯝ ꯈꯖꯥꯏꯅ ꯍꯩꯌꯥꯏ ꯑꯃꯨꯟꯕ ꯃꯥꯟꯖꯕꯤ ꯃꯄꯨꯝ ꯑꯣꯏꯕꯤ ꯃꯥꯏꯊꯣꯡꯅ ꯄꯣꯝꯁꯥꯠꯅꯕꯤ ꯀ꯭ꯋꯥꯛ ꯊꯕꯤ ꯃꯄꯥꯟ ꯍꯦꯟꯖꯕꯤ ꯅꯣꯡꯃꯤꯕ ꯆꯤꯟꯕꯥꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯄꯣꯛꯂꯤꯕꯤ ꯋꯥꯍꯩ ꯈꯨꯟꯇꯥꯅ ꯃꯦꯡꯖꯔꯤꯕꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯌꯨ ꯅꯪꯕꯨ ꯐꯪꯖꯕ ꯅꯤꯄꯥꯗꯣ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯖꯒꯅꯤ ꯃꯤꯁꯤꯡꯁꯨ ꯌꯥꯝꯅ ꯇꯥꯗ꯭ꯔꯕ ꯃꯅꯨꯡ ꯍꯟꯖꯤꯜꯂꯕ ꯆꯤꯡ ꯂꯝꯗꯝꯁꯤꯗ ꯄꯣꯛꯂꯝꯕꯅ ꯐꯖꯕꯤ ꯅꯪꯒꯤ ꯆꯦꯡꯂꯧꯒꯤ ꯁꯩꯊꯥ ꯋꯥꯠꯂꯕꯅꯤ ꯏꯝꯐꯥꯜ ꯂꯝꯗꯝꯗ ꯄꯣꯛꯂꯝꯂꯕꯗꯤ ꯁꯛꯀꯤ ꯃꯅꯝ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯁꯟꯗꯣꯛꯈꯤꯗꯨꯅ ꯂꯩ ꯄꯥꯝꯕ ꯈꯣꯏꯃꯨ ꯈꯣꯏꯔꯦꯜ ꯀꯌꯥꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗꯅ ꯅꯪꯁꯤꯜꯂꯝꯕꯒꯨꯝ ꯁꯣꯏꯗꯅ ꯂꯩꯄꯥꯛ ꯋꯥꯊꯣꯛ ꯑꯣꯏꯔꯝꯒꯅꯤ ꯈꯪꯂꯦ ꯅꯥꯔꯛꯇ ꯅꯪꯅ ꯄꯣꯝꯁꯥꯠꯅꯔꯝꯂꯤꯕꯗꯤ ꯏꯔꯥꯡꯒꯤ ꯅꯨꯡꯁꯤꯠ ꯀꯤꯖꯕꯅ ꯌꯥꯏꯐꯕ ꯄꯥꯈꯪ ꯑꯃꯒꯤꯗꯃꯛ ꯂꯣꯠꯅ ꯂꯩꯁꯥꯠ ꯇꯝꯂꯝꯂꯤꯕꯅꯤ ꯅꯪꯅ ꯊꯤꯡꯕ ꯊꯤꯡꯉꯨ ꯌꯥꯏꯐꯕꯤ ꯑꯣꯏꯌꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯌꯨ ꯑꯁꯨꯝꯅ ꯊꯃꯣꯏꯅꯨꯡꯗ ꯅꯤꯡꯖꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯟꯈꯤ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯁ꯭ꯀꯨꯜꯒꯤꯗꯤ ꯉꯟꯅ ꯁꯨꯇꯤ ꯊꯥꯔꯦ ꯑꯗꯨꯕꯨ ꯀ꯭ꯂꯥꯁ ꯍꯧꯗ꯭ꯔꯤꯉꯩꯗ ꯇꯦꯁ ꯑꯦꯛꯖꯥꯝꯒꯤ ꯈꯟꯅꯈꯤꯕꯗꯨ ꯂꯣꯏꯁꯤꯟꯍꯧꯗꯕꯅ ꯑꯣꯖꯥꯁꯤꯡꯗꯨ ꯀ꯭ꯂꯥꯁ ꯍꯦꯛ ꯂꯣꯏꯕꯒ ꯑꯃꯨꯛ ꯃꯤꯇꯤꯡ ꯍꯧꯖꯤꯜꯂꯦ ꯅꯨꯃꯤꯠ ꯑꯗꯨꯃꯒꯤꯗꯤ ꯆꯤꯡꯂꯦꯟꯅ ꯀ꯭ꯂꯥꯁ 10 ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯇ꯭ꯌꯨꯁꯟ ꯂꯦꯞꯂꯁꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯆꯥꯎꯔꯥꯛꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2:30 ꯇꯥꯕꯗ ꯋꯥꯔꯦꯞ ꯂꯧꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯆꯤꯡꯂꯦꯟꯅ ꯏꯔꯨꯖꯊꯣꯛꯂꯒ ꯉꯥꯏꯍꯥꯛꯇꯪ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯄꯣꯊꯥꯔꯤꯉꯩꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯊꯣꯡꯖꯥꯎ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ ꯂꯨꯡꯃꯤꯂꯥꯅ ꯍꯥꯏꯔꯛꯏ ꯃꯩꯇꯩ ꯑꯣꯖꯥ ꯆꯤꯡꯂꯦꯟ ꯂꯩꯕ꯭ꯔꯣ ꯆꯤꯡꯂꯦꯟ ꯍꯧꯒꯠꯇꯨꯅ ꯐꯝꯂꯦ ꯂꯩꯌꯦ ꯀꯅꯥꯅꯣ ꯆꯪꯂꯛꯑꯣ ꯂꯨꯡꯃꯤꯂꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯖꯔꯛꯄ ꯌꯥꯒꯗ꯭ꯔꯣ ꯆꯪꯂꯛꯑꯣ ꯎꯈ꯭ꯔꯨꯜ ꯋꯦꯁꯀꯤ ꯌꯨꯠ ꯋꯤꯡꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯨꯡꯁꯤꯝ ꯒꯨꯟꯗꯥꯕꯨ ꯀꯤꯕꯤꯗꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯍꯦꯛ ꯅꯣꯛꯂꯝꯃꯤ ꯆꯤꯡꯂꯦꯟꯁꯨ ꯃꯃꯩ ꯑꯣꯏꯔꯞꯅ ꯅꯣꯛꯄꯗꯨ ꯌꯥꯎꯔꯦ ꯂꯨꯡꯁꯤꯝꯒꯤ ꯗꯝꯀꯥꯗ ꯃꯍꯥꯛꯅ ꯅꯍꯥꯟ ꯃꯈꯩ ꯂꯩꯁꯥꯕꯤꯁꯤꯡꯗ ꯋꯥꯀ ꯉꯥꯡꯈꯤꯗꯕꯗꯨ ꯈꯟꯖꯤꯜꯂꯨꯔꯒ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ ꯅꯣꯛꯂꯤꯕꯗꯨꯁꯨ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯔꯝꯅꯤ ꯆꯤꯡꯂꯦꯟꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯅ ꯀꯤꯒꯅꯨ ꯍꯥꯏꯔꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯀꯤꯕꯤꯔꯔꯣꯏ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯆꯤꯡꯂꯦꯟꯁꯨ ꯈꯨꯝꯂꯛꯏ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯂꯦ ꯅꯥꯂꯕ ꯆꯩꯅꯥ ꯀ꯭ꯂꯦꯒꯤ ꯄ꯭ꯂꯦꯠ ꯑꯆꯧꯕ ꯑꯃꯗ ꯍꯩꯖꯤꯡꯗꯤ ꯐꯥꯖꯤꯜꯂꯛꯂꯕ ꯃꯄꯨꯡ ꯐꯥꯅꯗꯤ ꯃꯨꯟꯗ꯭ꯔꯤꯕ ꯆꯝꯄ꯭ꯔꯥ 10ꯃꯨꯛ ꯐꯖꯅ ꯆꯥꯝꯊꯣꯛꯂꯒ ꯄꯨꯔꯛꯂꯤꯕꯅꯤ ꯐꯩꯅ ꯌꯨꯡꯅ ꯃꯁꯤꯡ 9 ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯦ ꯂꯨꯡꯃꯤꯂꯥꯅ ꯍꯥꯏꯔꯛꯏ ꯆꯝꯄ꯭ꯔꯥ ꯆꯥꯃꯤꯟꯅꯁꯤ ꯑꯣꯖꯥꯒꯤ ꯁꯨꯒꯔ ꯂꯩꯕ꯭ꯔꯥ ꯂꯩ ꯕꯣꯇꯜꯗ ꯌꯥꯎꯔꯤꯕꯅꯤ ꯂꯧꯊꯣꯛꯎꯁꯦ ꯈꯥꯏꯗꯣꯛꯂꯕ ꯆꯝꯄ꯭ꯔꯥꯗꯨꯗ ꯆꯤꯅꯤ ꯑꯃꯁꯨꯡ ꯊꯨꯝꯒ ꯂꯣꯏꯅꯅ ꯃꯣꯔꯣꯛ ꯁꯨꯒꯥꯏꯔꯒ ꯃꯀꯨꯞꯁꯤꯡꯗꯨ ꯀꯌꯥ ꯌꯥꯝꯗꯅ ꯆꯥꯏꯁꯤꯜꯂꯒ ꯇꯣꯠꯈꯥꯏꯈ꯭ꯔꯦ ꯂꯨꯡꯃꯤꯂꯥꯅ ꯍꯥꯏꯔꯛꯏ
ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤꯀꯣ ꯑꯣꯖꯥ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤꯀꯣ ꯑꯣꯖꯥ ꯃꯗꯨꯅ ꯍꯥꯎꯕ ꯍꯦꯟꯒꯅꯤ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯑꯩꯈꯣꯏꯕꯨ ꯍꯪꯒꯣꯏꯕ꯭ꯔꯥꯅꯦ ꯑꯣꯖꯥ ꯆꯥꯃꯤꯟꯅꯁꯤ ꯆꯥꯃꯤꯟꯅꯁꯤ ꯀꯔꯤꯒꯤ ꯍꯪꯒꯣꯏꯒꯗꯧꯔꯤꯕꯅꯣ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯗꯤ ꯆꯤꯡꯃꯤ ꯇꯝꯃꯤꯁꯦ ꯃꯐꯝ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯆꯤꯡꯂꯦꯟ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯇꯨꯡꯗꯗꯤ ꯃꯩꯇꯩꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯆꯤꯡꯃꯤꯕꯨ ꯍꯥꯎꯗꯤ ꯃꯥꯡꯉꯤ ꯍꯥꯏꯗꯨꯅ ꯆꯪꯍꯟꯈꯤꯗꯦ ꯑꯃꯨꯛꯁꯨ ꯍꯥꯏꯅꯤ ꯂꯨꯡꯃꯤꯂꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯄꯅꯤ ꯍꯣꯏ ꯃꯗꯨ ꯃꯇꯝ ꯈꯔꯗꯪꯒꯤ ꯋꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯁꯥ ꯃꯁꯥꯒꯤ ꯙꯔꯃ ꯊꯥꯗꯣꯛꯅꯗꯨꯅ ꯃꯤꯒꯤ ꯙꯔꯃ ꯋꯥꯏꯔꯨꯕꯗꯒꯤ ꯋꯥꯈꯜ ꯈꯟꯊꯕ ꯋꯥꯠꯈꯤꯕꯗꯒꯤ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤꯅꯁꯤꯀꯣ ꯅꯨꯡꯁꯤꯅꯁꯤ ꯂꯨꯡꯃꯤꯂꯥ ꯅꯛꯅ ꯂꯩꯃꯤꯟꯅꯔꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯛꯏ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯒ ꯅꯨꯡꯁꯤꯔꯛꯏ ꯃꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯍꯧꯁꯥꯅꯤ ꯂꯨꯡꯃꯤꯂꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯇꯥꯔꯕ꯭ꯔꯥ ꯂꯥꯏꯁꯤꯌꯣꯟ ꯑꯣꯖꯥꯅ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯔꯤꯕꯁꯤ ꯃꯩꯇꯩꯒ ꯇꯥꯡꯈꯨꯜꯒ ꯅꯨꯡꯁꯤꯅꯕ ꯀꯔꯤ ꯑꯃꯠꯇ ꯀꯥꯏꯗꯦ ꯑꯣꯖꯥꯅ ꯍꯥꯏꯕꯁꯨ ꯅꯪꯅ ꯍꯥꯏꯕꯁꯨ ꯑꯩ ꯂꯣꯏꯅꯃꯛ ꯇꯥꯏꯌꯦ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯄꯅꯣ ꯇꯥꯗꯕꯁꯤꯡꯗ ꯍꯥꯏꯈꯤꯕ ꯌꯥꯗꯕ꯭ꯔꯥ ꯂꯩꯁꯤꯌꯣꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯉꯥꯎꯕꯤ ꯑꯄꯪꯕꯤꯁꯤꯗꯤ ꯂꯨꯡꯃꯤꯂꯥꯅ ꯂꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯣꯖꯥꯅ ꯍꯥꯏꯈꯤꯕꯗꯨ ꯑꯩꯒꯨꯝꯅ ꯅꯪꯗꯤ ꯕꯥꯞ ꯃꯨꯟꯅ ꯇꯥꯗꯦꯅꯦ ꯅꯛꯅ ꯂꯩꯃꯤꯟꯅꯔꯒ ꯅꯨꯡꯁꯤꯅꯔꯛꯏ ꯍꯥꯏꯕꯗꯣ ꯑꯣꯖꯥꯒꯗꯤ ꯅꯪꯅ ꯏꯅꯛ ꯅꯛꯅꯩꯗꯅ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯗꯤ ꯌꯥꯝꯅ ꯄꯪꯉꯤꯍꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯍꯧꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯦ ꯆꯤꯡꯂꯦꯟꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯅꯣꯛꯄꯗꯨ ꯍꯥꯏꯐꯦꯠꯇꯪ ꯌꯥꯎꯁꯤꯜꯂꯤ ꯂꯩꯁꯤꯌꯣꯟꯗꯤ ꯃꯍꯧꯁꯥꯅ ꯉꯥꯡꯖꯔꯤꯕ ꯃꯥꯏꯊꯣꯡꯗꯨ ꯏꯀꯥꯏꯖꯕꯅ ꯑꯃꯨꯛ ꯍꯦꯟꯅ ꯉꯥꯡꯁꯤꯟꯈ꯭ꯔꯦ ꯃꯥꯒꯨꯝꯅ ꯑꯣꯖꯥꯁꯨ ꯏꯀꯥꯏꯔꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯆꯤꯡꯂꯦꯟꯒꯤ ꯃꯥꯏꯊꯣꯡ ꯇꯝꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ ꯆꯤꯡꯂꯦꯟꯗꯨꯅ ꯂꯩꯔꯝꯕ ꯃꯤꯠ ꯑꯅꯤꯗꯨꯒ ꯃꯤꯠ ꯆꯥꯟꯅꯔꯨꯔꯦ ꯀꯌꯥ ꯅꯪꯖꯈ꯭ꯔꯕꯅꯣ ꯅꯨꯡꯁꯤꯅꯕ ꯑꯃꯁꯨꯡ ꯏꯀꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯖꯥꯠ ꯕꯤꯖꯥꯠ ꯙꯔꯃ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯈꯦꯠꯅꯕ ꯂꯩꯔꯝꯗ꯭ꯔꯦ ꯃꯤꯆꯪ ꯁꯪꯒ ꯅꯥꯏꯔꯝꯗ꯭ꯔꯦ ꯅꯛꯄꯨ ꯅꯛꯁꯤꯟꯅꯔꯨꯔꯕ ꯊꯦꯡꯕꯨ ꯊꯦꯡꯅꯔꯨꯔꯕꯗꯤ ꯍꯦꯛꯇꯃꯛ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯝꯂꯦ ꯏꯀꯥꯏꯕ ꯅꯪꯖꯔꯗꯨꯅ ꯂꯩꯁꯤꯌꯣꯟ ꯃꯃꯥꯏ ꯂꯨꯞꯊꯈ꯭ꯔꯦ ꯃꯤꯒꯤ ꯏꯀꯥꯏꯕ ꯅꯪꯖꯕ ꯃꯇꯧ ꯎꯔꯒ ꯐꯥꯒꯤ ꯇꯧꯗꯨꯅ ꯄꯦꯟꯖꯔꯤꯕꯤ ꯁꯥꯎꯕ ꯍꯩꯇ꯭ꯔꯕ ꯃꯥꯂꯕꯤ ꯂꯨꯡꯃꯤꯂꯥꯗꯤ ꯍꯦꯟꯅꯗꯨꯝ ꯃꯄꯨꯛꯅꯤꯡ ꯈꯣꯏꯗꯥꯅ ꯅꯣꯛꯂꯛꯂꯦ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯍꯥꯏꯈꯤ ꯉꯔꯦꯝꯂꯨ ꯑꯣꯖꯥꯒꯤ ꯆꯥꯃꯁ ꯑꯃ ꯄꯤꯈꯣ ꯑꯣꯖꯥꯅꯁꯨ ꯆꯥꯃꯤꯟꯅꯁꯤ ꯌꯥꯔꯕꯅꯤꯅ ꯆꯥꯕ ꯍꯧꯔꯁꯦ ꯆꯤꯡꯂꯦꯟꯗꯁꯨ ꯆꯥꯃꯁ ꯄꯤꯔꯦ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯥꯃꯁ ꯄꯥꯏꯅꯔꯕꯗ ꯂꯨꯡꯃꯤꯂꯥꯅ ꯍꯥꯏꯔꯛꯈꯤ ꯑꯣꯖꯥꯅ ꯅꯤꯄꯥꯅꯤꯅ ꯍꯥꯟꯅ ꯀꯣꯠꯄꯤꯌꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃꯈꯛ ꯂꯩ ꯑꯣꯖꯥꯅ ꯉꯥꯛꯄꯤꯔꯣꯏ ꯍꯥꯏꯔꯕꯁꯨ ꯌꯥꯏ ꯉꯥꯛꯄꯤꯕꯗꯨꯗꯤ ꯐꯩꯌꯦ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯃꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯣꯖꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯃ ꯈꯜꯂꯒ ꯅꯪꯅ ꯅꯤꯡꯖꯕ ꯊꯨꯡꯖꯔꯣ ꯍꯥꯏꯕꯤꯔꯒ ꯆꯝꯄ꯭ꯔꯥ ꯃꯁꯨꯡ ꯑꯃ ꯏꯟꯕꯤꯒꯗꯧꯕ ꯆꯤꯡꯂꯦꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏ ꯈꯨꯟꯒꯤ ꯆꯠꯅꯕꯤꯁꯦ ꯑꯣꯏꯗꯕꯇ ꯃꯥꯟꯕ ꯌꯥꯝꯅ ꯂꯩꯔꯝꯃꯤꯀꯣ ꯆꯠꯅꯕꯤ ꯑꯗꯨꯁꯨ ꯂꯨꯡꯁꯤꯡꯒꯤ ꯔꯤꯖꯣꯂꯨꯁꯟꯒꯨꯝ ꯑꯣꯏꯔꯝꯒꯅꯤꯀꯣ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯅꯣꯛꯃꯤꯟꯅꯩ ꯂꯨꯡꯃꯤꯂꯥꯅ ꯍꯥꯏꯔꯛꯏ ꯂꯨꯡꯁꯤꯝꯗꯤ ꯒꯨꯟꯗꯥꯅꯤ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯖꯕꯤ ꯉꯥꯛꯇꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗ ꯑꯣꯖꯥꯅ ꯊꯥꯖꯕꯤꯔꯣꯏ ꯈꯜꯂꯒꯗꯤ ꯏꯟꯕꯤꯗꯕꯁꯨ ꯌꯥꯏꯗ ꯑꯗꯨꯗꯤ ꯍꯧꯔꯁꯦ ꯍꯥꯏꯔꯒ ꯃꯍꯤ ꯍꯣꯝ ꯍꯣꯝ ꯂꯥꯎꯔꯕ ꯌꯦꯡꯕꯗꯇ ꯇꯤꯟ ꯆꯨꯝꯗꯨꯅ ꯈꯖꯥꯏ ꯍꯔꯥꯎꯔꯕ ꯆꯝꯄ꯭ꯔꯥ ꯃꯁꯨꯡ ꯑꯃ ꯆꯨꯞꯇꯨꯅ ꯀꯣꯠꯂꯦ ꯂꯨꯡꯁꯤꯝꯂꯥ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯦꯅꯦꯍꯦ ꯅꯈꯣꯏ ꯃꯔꯤꯃꯛꯄꯨ ꯑꯩꯗꯤ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤ ꯀꯅꯥꯗ ꯏꯟꯒꯗꯧꯕꯅꯣ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯅꯦ ꯑꯣꯖꯥꯅ ꯃꯨꯟꯅ ꯈꯟꯕꯤꯌꯨ ꯑꯩꯕꯨꯗꯤ ꯈꯠꯇꯣꯛꯄꯤꯔꯣꯀꯣ ꯂꯨꯡꯃꯤꯂꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯤꯝꯔꯩꯂꯥꯅ ꯍꯥꯏ ꯅꯪꯅ ꯆꯠꯅꯕꯤꯗꯨ ꯈꯪꯗꯨꯅ ꯍꯥꯏꯔꯒ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯆꯦꯟꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯗꯤ ꯌꯥꯔꯔꯣꯏ ꯑꯣꯖꯥ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯄꯥꯈꯪ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯒ ꯌꯥꯇꯣꯟ ꯎꯅ ꯃꯣꯃꯣ ꯅꯣꯛꯂꯛꯏ ꯉꯥꯔꯦꯝꯅꯁꯨ ꯊꯤꯡꯕ ꯉꯝꯗꯅ ꯅꯣꯛꯂꯛꯂꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯇꯝꯂꯤ ꯑꯣꯖꯥ ꯅꯈꯣꯏꯒꯨꯝ ꯂꯩꯁꯥꯒꯤ ꯋꯥꯈꯜ ꯈꯟꯗ꯭ꯔꯤꯀꯣ ꯐꯔꯦ ꯑꯣꯖꯥ ꯂꯨꯡꯃꯤꯂꯥꯗꯤ ꯆꯠꯅꯕꯤ ꯌꯥꯝꯅ ꯈꯟꯕꯅꯤ ꯂꯩꯁꯥ ꯑꯣꯏꯔꯕꯅꯤꯅ ꯃꯥꯕꯨ ꯏꯟꯕꯤꯌꯨ ꯑꯩꯅ ꯌꯥꯗꯦ ꯍꯥꯟꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯧ ꯂꯩꯁꯤꯌꯣꯟ ꯂꯩꯔꯤꯕꯁꯤꯗꯤ ꯑꯣꯖꯥ ꯆꯤꯡꯂꯦꯟ ꯃꯥꯅ ꯅꯤꯡꯖꯕ ꯄꯨꯝꯅꯃꯛ ꯐꯪꯖꯧ ꯍꯥꯏꯕꯤꯔꯒ ꯂꯩꯁꯤꯌꯣꯟꯗ ꯏꯟꯕꯤꯌꯣꯅꯦ ꯑꯩ ꯆꯠꯈꯤꯅꯤꯀꯣ ꯂꯨꯡꯃꯤꯂꯥ ꯅꯪꯁꯨ ꯑꯣꯏꯗꯕ ꯌꯥꯝꯅ ꯉꯥꯡꯉꯤ ꯆꯞ ꯃꯥꯟꯅꯩ ꯂꯨꯡꯁꯤꯝꯒ ꯑꯩꯈꯣꯏ ꯑꯃꯠꯇꯅ ꯈꯪꯗꯕ ꯆꯠꯅꯕꯤ ꯅꯪꯒ ꯂꯨꯡꯁꯤꯝꯒꯅ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯕ ꯅꯪꯅ ꯀꯔꯤꯒꯤ ꯐꯥꯒꯤꯗ ꯃꯤꯕꯨ ꯏꯀꯥꯏꯍꯟꯕꯅꯣ ꯑꯣꯖꯥ
ꯂꯨꯡꯃꯤꯂꯥꯅ ꯅꯪꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯤꯕꯅꯤ ꯑꯣꯖꯥꯅ ꯍꯥꯟꯅ ꯆꯥꯕꯤꯔꯣ ꯑꯩꯈꯣꯏꯁꯨ ꯆꯥꯔꯒꯦ ꯃꯥꯏꯊꯣꯡ ꯇꯉꯥꯡꯅ ꯂꯩꯁꯤꯌꯣꯅ ꯍꯥꯏꯔꯛꯈꯤ ꯑꯁ ꯑꯩꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯝꯗꯒꯤ ꯊꯥꯐꯟꯅꯕ ꯁꯤꯜꯂꯒ ꯂꯩꯁꯤꯌꯣꯅ ꯅꯪꯅ ꯑꯩꯕꯨ ꯋꯥꯍꯜꯂꯤꯗ ꯍꯥꯏꯔꯒ ꯅꯨꯡꯃꯤꯂꯥ ꯇꯤꯛ ꯇꯤꯛ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩꯁꯤꯌꯣꯟꯁꯦ ꯃꯔꯤꯟ ꯐꯅꯃꯛ ꯈꯥꯔꯕ ꯃꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯣꯏꯔꯕꯁꯨ ꯏꯀꯥꯏ ꯊꯤꯖꯅ ꯍꯧꯔꯛꯄꯤꯅꯤ ꯑꯗꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄꯤ ꯅꯨꯡꯃꯤꯂꯥꯅ ꯐꯥꯒꯤ ꯈꯔ ꯇꯧꯖꯔꯕꯁꯨ ꯃꯄꯨꯛꯆꯦꯜꯗꯤ ꯏꯇꯤꯡ ꯇꯤꯡꯉꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯖꯕꯅꯤ ꯃꯍꯥꯛꯅ ꯏꯀꯥꯏ ꯊꯤꯕ ꯑꯣꯏꯔꯨꯕꯅ ꯏꯀꯥꯏꯗꯕ ꯉꯝꯖꯗꯕꯒꯤ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯆꯦꯟꯕꯤ ꯃꯃꯥꯟꯅꯕꯤꯗ ꯁꯥꯎꯁꯤꯟꯅꯕꯅꯤ ꯃꯗꯨꯃꯛꯅ ꯄꯨꯈꯥ ꯂꯤꯟꯈꯥ ꯊꯥꯗꯨꯅ ꯀꯨꯏꯅ ꯋꯥꯔꯧꯕꯗꯤ ꯉꯝꯕ ꯅꯠꯇꯦ ꯐꯥꯒꯤꯅꯤ ꯈꯪꯅ ꯐꯥꯒꯤꯗꯨꯕꯨ ꯈꯪꯉꯝꯖꯗꯕ ꯂꯩꯁꯤꯌꯣꯅ ꯋꯥꯕ ꯃꯇꯧꯗꯨꯕꯨ ꯂꯨꯡꯃꯤꯂꯥꯅꯗꯤ ꯌꯦꯡꯕꯗ ꯄꯦꯟꯊꯣꯛꯆꯩ ꯃꯗꯨꯇꯅ ꯍꯟꯅ ꯂꯪꯅꯕꯤ ꯃꯃꯥꯏ ꯀꯌꯥꯔꯛ ꯉꯥꯡꯍꯟꯕꯤ ꯑꯗꯨꯕꯨ ꯃꯇꯝ ꯉꯥꯏꯍꯥꯛꯀꯤꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯑꯆꯦꯠꯄ ꯀꯤꯁꯤꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯆꯦꯠꯁꯤꯟꯈꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯌꯥꯝꯂꯕ ꯆꯝꯄ꯭ꯔꯥꯗꯨ ꯆꯥꯃꯤꯟꯅꯔ ꯊꯣꯛꯂꯦ ꯍꯔꯥꯎꯅ ꯀꯥꯏꯅꯕꯒꯤ ꯃꯤꯠꯀꯨꯞ ꯌꯧꯁꯤꯜꯂꯛꯂꯦ ꯅꯛꯄꯨ ꯅꯛꯁꯤꯟꯅꯈ꯭ꯔꯕꯗꯤ ꯃꯕꯨꯛ ꯏꯇꯤꯡ ꯇꯤꯡꯅ ꯍꯩꯅꯕ ꯑꯣꯏꯖꯕꯤ ꯂꯨꯡꯃꯤꯂꯥꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯆꯤꯡꯂꯦꯟ ꯅꯈꯣꯏ ꯃꯩꯇꯩꯒꯤ ꯕꯣꯔꯥ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯍꯥꯎꯅꯤꯌꯦ ꯑꯩꯈꯣꯏꯗꯤ ꯈꯨꯟꯗꯗꯤ ꯀꯅꯥꯁꯨ ꯆꯥꯕ ꯍꯩꯇꯦ ꯆꯥꯅꯤꯡꯂꯕꯁꯨ ꯐꯪꯗꯦ ꯅꯣꯡꯃ ꯄꯤꯖꯧꯀꯣ ꯅꯪꯅ ꯄꯥꯝꯕ ꯇꯥꯡꯈꯨꯜ ꯂꯩꯁꯥꯕꯤ ꯀꯅꯥ ꯂꯩꯕꯒꯦ ꯂꯣꯟꯅ ꯍꯥꯏꯔꯛꯎ ꯁꯦꯝꯕꯤꯒꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯈꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯁꯨ ꯂꯣꯏꯅꯃꯛ ꯅꯣꯛꯂꯦ ꯍꯌꯦꯡꯗꯤ ꯌꯥꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯅꯨꯃꯤꯠꯇꯅꯦ ꯕꯣꯔꯥ ꯆꯥꯁꯤꯀꯣ ꯑꯩꯈꯣꯏꯗ ꯊꯥꯒꯠꯆꯔꯤ ꯃꯪ ꯐꯣꯛꯄ ꯑꯣꯖꯥ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯣꯠ ꯁꯤꯜꯂꯝꯕꯒꯨꯝ ꯂꯨꯡꯃꯤꯂꯥꯅ ꯍꯥꯏꯔꯝꯂꯒ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯆꯠꯈ꯭ꯔꯦ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯆꯠꯇ꯭ꯔꯤ ꯂꯥꯎꯅ ꯊꯥꯡꯂꯒ ꯈꯣꯡꯀꯥꯞ ꯀꯨꯟꯃꯨꯛꯇꯃꯛ ꯂꯥꯞꯅꯔꯝꯒꯅꯤ ꯂꯩꯁꯥꯕꯤ ꯄꯨꯝꯅꯃꯛꯄꯨ ꯂꯦꯞꯍꯟꯗꯨꯅ ꯉꯥꯏꯔꯝꯈꯣ ꯍꯥꯏꯔꯝꯂꯒ ꯂꯨꯡꯃꯤꯂꯥꯅ ꯍꯟꯈꯤꯗꯨꯅ ꯆꯤꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ ꯑꯣꯖꯥ ꯋꯥ ꯑꯃ ꯍꯥꯏꯍꯧꯒꯗꯕ ꯂꯩꯅꯦ ꯍꯥꯏꯌꯨꯔꯥ ꯍꯥꯏꯌꯨ ꯑꯣꯖꯥ ꯅꯛꯁꯤꯟꯅꯔꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕꯅꯤꯀꯣ ꯃꯥꯅꯗꯤ ꯐꯣꯡꯗꯣꯛꯄ ꯉꯝꯖꯗ꯭ꯔꯕ ꯑꯣꯖꯥꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯃꯥꯅꯁꯨ ꯅꯨꯡꯁꯤꯒꯅꯤ ꯍꯥꯏꯅꯩ ꯂꯩꯁꯤꯌꯣꯅ ꯑꯣꯖꯥꯅ ꯀꯔꯤ ꯍꯥꯏꯒꯦꯔꯥ ꯆꯤꯡꯂꯦꯟ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯩꯔꯦ ꯋꯥ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ ꯂꯨꯡꯃꯤꯂꯥ ꯐꯥꯒꯤ ꯇꯧꯔꯒ ꯄꯦꯟꯊꯣꯛꯆꯕꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯁꯤ ꯆꯤꯡꯂꯦꯟꯅ ꯈꯪꯂꯦ ꯆꯤꯡꯂꯦꯟ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯗꯨ ꯂꯨꯡꯃꯤꯂꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯁꯨ ꯈꯪꯉꯤ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯩ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯈꯨꯝꯗꯕꯁꯦ ꯍꯥꯏꯈꯤꯕꯗꯨꯕꯨ ꯌꯥꯔꯦ ꯍꯥꯏꯕꯅꯤꯀꯣ ꯈꯨꯝꯗꯕ ꯅꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯍꯧꯔꯣ ꯑꯩꯅ ꯅꯤꯡꯕꯁꯦ ꯂꯩꯁꯤꯌꯣꯟꯗ ꯍꯥꯏꯔꯨꯔꯒꯦ ꯑꯣꯖꯥꯅ ꯂꯩꯁꯤꯌꯣꯟ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏ ꯆꯠꯂꯒꯦ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯪ ꯐꯥꯔꯣ ꯍꯥꯏꯔꯝꯂꯒ ꯅꯣꯛꯂꯗꯨꯅ ꯂꯨꯡꯃꯤꯂꯥ ꯆꯦꯟꯈ꯭ꯔꯦ ꯂꯨꯡꯃꯤꯂꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯨ ꯐꯥꯒꯤꯅꯤ ꯈꯜꯂꯕꯁꯨ ꯆꯤꯡꯂꯦꯟꯒꯤ ꯊꯃꯣꯏꯗ ꯂꯩꯁꯤꯌꯣꯟꯒꯤ ꯁꯛꯇꯝ ꯃꯃꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯌꯦꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ ꯂꯩꯁꯤꯌꯣꯒꯤ ꯃꯣꯃꯣꯟ ꯅꯣꯛꯀꯟꯕꯤ ꯃꯥꯏꯊꯣꯡꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄꯒꯨꯝ ꯍꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ ꯑꯩꯁꯨ ꯅꯨꯡꯁꯤꯕ꯭ꯔꯅꯦ ꯑꯣꯖꯥ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗ꯭ꯔꯕꯁꯨ ꯆꯤꯡꯂꯦꯟꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯀꯥꯆꯤꯟꯗ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯀꯣꯏꯊꯤ ꯊꯤꯕ ꯍꯣꯠꯅꯈꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕ ꯅꯨꯡꯃꯤꯂꯥꯅ ꯌꯥꯝꯅ ꯍꯔꯥꯎꯕꯒꯤ ꯃꯇꯧ ꯎꯠꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯈꯜꯂꯝꯕꯗꯣ ꯑꯗꯨꯃꯛ ꯆꯨꯝꯂꯦ ꯉꯔꯦꯝꯂꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯔꯤ ꯈꯟꯕꯅꯣ ꯑꯩꯅ ꯆꯤꯡꯅꯕꯗꯨ ꯆꯨꯝꯂꯕꯅꯤ ꯂꯨꯡꯃꯤꯂꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏ ꯁꯤꯝꯔꯩꯂꯩꯅ ꯍꯪꯂꯛꯏ ꯀꯔꯤ ꯆꯤꯡꯅꯕꯅꯣ ꯆꯨꯝꯂꯤꯗꯤ ꯂꯩꯁꯤꯌꯣꯅ ꯍꯥꯏꯔꯛꯏ ꯑꯣꯏꯗꯕꯇ ꯉꯥꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤꯁꯦ ꯄꯣꯂꯥꯡ ꯁꯦꯒꯥꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯍꯥꯛ ꯂꯩꯍꯧꯔꯒꯦꯀꯣ ꯅꯈꯣꯏ ꯆꯠꯈ꯭ꯔꯣ ꯑꯩꯗꯤ ꯃꯥꯒꯤ ꯋꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯂꯨꯡꯃꯤꯂꯥꯅ ꯂꯣꯛꯂꯒ ꯍꯥꯏꯔꯛꯏ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯅꯍꯥꯛꯅꯤꯅꯦꯍꯦ ꯑꯩꯒꯤ ꯋꯥ ꯇꯥꯗꯅ ꯅꯪꯅ ꯂꯩꯍꯧꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯒꯗꯒꯦ ꯊꯤꯟꯗꯣꯛꯂꯔꯣꯏ ꯈꯜꯂꯕꯁꯨ ꯅꯪꯒꯤ ꯋꯥꯁꯤꯃꯗꯤ ꯇꯥꯍꯧꯔꯒ ꯅꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯆꯪꯍꯧꯋꯣꯅꯦ ꯅꯪꯅ ꯑꯣꯖꯥꯕꯨ ꯅꯨꯡꯁꯤꯖꯕꯗꯣ ꯑꯣꯖꯥꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯂꯦ ꯅꯈꯣꯏ ꯑꯅꯤ ꯖꯥꯠ ꯇꯤꯟꯅꯗꯕꯗꯨꯗ ꯅꯨꯡꯁꯤꯔꯕꯁꯨ ꯐꯣꯡꯗꯣꯛꯄ ꯉꯝꯂꯝꯗ꯭ꯔꯤꯕꯗꯣ ꯑꯣꯖꯥꯅꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯅꯤꯡꯅꯔꯦ ꯈꯪꯅꯔꯦꯗꯅ ꯃꯈꯥ ꯇꯥꯕꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯔꯨꯛ ꯑꯣꯏꯖꯔꯣꯀꯣ ꯍꯥꯏꯔꯝꯂꯒ ꯃꯌꯥ ꯑꯉꯧꯕꯗꯨ ꯎꯠꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯝꯂꯒ ꯅꯪꯒꯤ ꯋꯥꯒ ꯇꯥꯔꯔꯣꯏ ꯑꯩꯅ ꯑꯅꯤꯁꯦ ꯃꯦꯟꯁꯤꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯗꯣꯟꯕꯤ ꯑꯅꯤꯗꯨ ꯃꯅꯥꯀꯣꯡꯗ ꯊꯤꯡꯖꯤꯜꯂꯒ ꯁꯤꯝꯔꯦꯂꯥ ꯉꯥꯔꯦꯝꯂꯨꯒ ꯅꯣꯛꯃꯤꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯁꯤꯌꯣꯟ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯍꯧꯏ
ꯑꯣꯏꯗꯕ ꯋꯥꯍꯩꯁꯤꯡꯅꯤ ꯈꯜꯂꯕꯁꯨ ꯑꯣꯖꯥꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯂꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯅꯨꯡꯁꯤꯔꯕ ꯏꯁꯩ ꯑꯃ ꯇꯥꯕꯒꯨꯝ ꯉꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯂꯩꯁꯤꯌꯣꯟꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯣꯃꯣ ꯅꯣꯛꯂꯤꯕ ꯆꯤꯡꯂꯦꯟꯅ ꯂꯦꯞꯂꯒ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯄꯒꯨꯝ ꯈꯜꯂꯝꯃꯤ꯫ ꯃꯈꯜ ꯃꯆꯨ ꯀꯌꯥꯒꯤ ꯑꯁꯥꯠꯄ ꯂꯩꯔꯥꯡꯁꯤꯡꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯃꯉꯥꯟ ꯆꯦꯅ ꯀꯣꯏꯁꯤꯜꯂꯛꯄꯒꯨꯝ ꯅꯨꯡꯁꯤꯕ ꯂꯩꯅꯝ ꯃꯥꯒꯤ ꯊꯃꯣꯏ ꯍꯨꯔꯥꯟꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯍꯦ ꯅꯨꯡꯁꯤꯕ, ꯅꯪꯗꯤ ꯑꯣꯂꯥꯡꯕꯗ ꯂꯤꯔꯤ ꯍꯨꯝꯕ ꯃꯥꯂꯪꯕꯅꯤ꯫ ꯅꯪꯒꯤ ꯁꯥꯍꯨꯝ ꯈꯖꯤꯛꯇꯪ ꯐꯪꯕꯗ ꯑꯣꯝꯆꯥꯛꯅꯔꯕ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛꯄꯨ ꯇꯦꯛꯈꯠ ꯌꯦꯅꯤꯡ ꯆꯣꯡꯍꯜꯂꯤ꯫ ꯅꯪꯒ ꯁꯪꯒ ꯑꯣꯏꯖꯕꯁꯤꯡꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯖꯔꯤꯕꯅꯤ꯫ ꯏꯀꯥꯏꯊꯤꯕꯤ ꯂꯩꯁꯤꯌꯣꯟ ꯈꯣꯏꯔꯨꯝ ꯃꯣꯃꯣ ꯅꯣꯛꯆꯈꯤ꯫ ꯃꯥꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜꯗ ꯅꯨꯡꯁꯤ ꯈꯣꯏꯃꯨ ꯄꯥꯎꯔꯝꯂ ꯃꯥꯜꯂꯦ꯫